congratulate the whole team. Dr. Sonia Jeninsky. For last 1 year, more than 1 year, Sigi targets achieve to know Hunarapoda to give effort including nephrologists, the surgeons, urologists, anesthetists, the whole DJ Director General Health Services state ki haitare CMHT ki support aina hajagre paisa lakani ni gumba patient sida phangi aduna financial burden do yam ndagre adagi Mohan Foundation dagi akoina yamna one of the biggest foundation yakoi government ki NGO ni government of India ke India gi oina NGO kanguni mone yam fazana help tawi adagi maru oina akoi finally unsung heroes haitare akoi behind the scene tawriba akoi nurses me am laigre that covers all the OT ICU adagi no ame nimita watum dra yum chatana andana akoi adana patient je monitor tawduna success hoidaba yade na hona giba mayam akoi RIMS ki site gi mayam thagachari adagi ngasi lakpiriba mayam akoi media ki site ki su akoi RIMS ki maru oina tawgiba effort si amukaina thamjage public ki oina paisa yam changdaba akoi lairaba mayam da transparency ngamme habasigi wafam se thamjaraga I mayam thank you 2019 dagi matam dugi koi board of governors meeting ama sidai tawgi koi health minister laaga adu INI Institute of National Importance habani koi AIMS habasiga so almost manai tam di INI na sine koina Institute of National Importance si matam duda committee ama sema 2019 da adugi committee si akoi Manipur University gi VC yauraga akoi mapandagi AIMS ki director ma yauraga thamamme aduna moina recommend id moigi AIMS should be upgraded one of the most important institute in the whole northeast aina thammakanda government of India da recommend tawgiba laigre adu koina follow up tawjari hopefully adi haibading amde adu we are still on a very positive side ngasi na tasu hayeng matam kharagi manungda di INI gi status ama hangdung ngambagi akoina adma sa du thamjari khote government of Manipur na akoigi paisa tawraga akoida tawromba test ni adu paisa du phangdabadagi withdraw tawgibadagi adugi test tu handokhibani adu OPD khadagi ni admit tawa patient dadi akoi free ngatan saigi mayamna free test handoki na haiji OPD patient khatane adu da indoor dadi effect ai national ranking the last 4 year di 50 best institute ke koi ta wan yaudi khote yaud da se ai thamjage akoi Institute of National kaino NRI ranking hai sida moina print tawrise top 50 si katan ada akoina atopa institute singda ka hena kaino tawdroga su maduda leiba criteria sida akoigi point se mayam am laigre point akoigi kai hani magi domain haitare ada akoina maruoina haurakpadadi all India sida AMC mari manga leiram hojikti by now AMC kun mari kun manga sujallai all India sida aduna sum autonomous sing sina dim university sing sina sum mathak ta kakhalak ba haita moigi aduga akoi su yam kan honari adu akoi ji 51 da leiram si adu mo ki khangdraga su kai no on the lighter side akoi gi 50 dugi amu hanna 50 dugi tawraga mayam da top 50 du yaw ngam na ba koi kan hona jari research sengat ba adagi akoi gi atai courses masing hingat ba adu mayam factor mayam lai adu yam kan hona ri akoi hopefully we should be able to come back by in 1 or 2 years aina Manipur da irang la dream ama da koi average da listing amaga chahum dagi listing am sanipan faila ame tawdubu hujiki no moda listing ani ga sathe dagi na listing hum gi maya dalai aduki matik number si double to kale hai dai aduga
ꯑꯗꯨꯒ ꯀꯦꯖꯨꯋꯦꯜꯇꯤ ꯅꯣꯡꯃꯗ 500ꯗꯩ ꯆꯥꯇ꯭ꯔꯨꯛ ꯂꯥꯛꯑꯦ ꯑꯗꯨꯅ ꯄꯨꯟꯅ 3,300 ꯁꯤ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯂꯣꯗꯁꯨ ꯑꯣꯏ ꯄꯦꯗꯤꯌꯥꯇ꯭ꯔꯤꯛ ꯑꯉꯥꯡꯒꯤ ꯏꯃꯔꯖꯦꯟꯁꯤꯗ ꯑꯇꯣꯞꯄ 50 ꯑꯃꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯅ 3,500ꯒꯤ ꯃꯌꯥꯁꯤ ꯍꯧꯖꯤꯛ ꯐꯨꯠꯐꯣꯜꯅꯤ ꯍꯣꯠꯅꯩ ꯃꯌꯥꯝꯗ ꯋꯥꯗꯅꯕ ꯂꯥꯛꯄꯗ ꯔꯤꯝꯁꯇ ꯂꯥꯌꯦꯡꯕ ꯆꯠꯀꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯏꯪꯗꯔꯤꯕ ꯃꯤꯌꯥꯝꯁꯤ ꯎꯕꯗ ꯀꯥꯎꯟꯇꯔꯁꯤ 9 ꯍꯥꯡꯉꯦ ꯑꯌꯨꯛꯁꯤꯗ ꯇꯤꯀꯦꯠ ꯊꯥꯕꯝꯗꯅ ꯑꯩꯈꯣꯏ ꯍꯣꯠꯅꯕꯁꯤ ꯀ꯭ꯌꯨ ꯁꯤꯁꯇꯦꯝ ꯊꯝꯃꯤ ꯑꯁꯦꯡꯕꯗꯤ ꯃꯥꯒꯤ ꯇꯤꯀꯦꯠ ꯀꯛꯑꯒ ꯇꯣꯀꯟ ꯑꯃ ꯄꯤꯔꯒ ꯃꯊꯪꯒꯤ ꯃꯤ 3 ꯉꯥꯏꯔꯣ ꯀꯥꯏꯅ ꯂꯣꯏ ꯊꯥꯔꯒ ꯂꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣই ꯌꯨꯖꯨअली ꯃꯗꯨ ꯀꯌꯥ ꯐꯣꯂꯣ ꯇꯧꯅꯗꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯍꯦꯛ ꯂꯩꯅꯤꯡꯕ ꯑꯩꯒꯤ ꯃꯇꯝꯗꯨ ꯂꯥꯛꯀꯗꯣꯔꯦ ꯍꯥꯏꯅ ꯉꯥꯏꯕ ꯑꯩꯁꯦ ꯄꯨꯡꯈꯥꯏ ꯋꯥꯀꯤꯗꯤ ꯄꯨꯡꯈꯥꯏ ꯂꯩꯔ ꯂꯥꯛꯑꯣꯏ ꯃꯥ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯅꯤ ꯄꯨꯡ 8ꯗꯒꯤ ꯗꯣꯛꯇꯔꯅ ꯑꯅꯥꯕ ꯒꯥꯏꯅꯤꯗ ꯅꯣꯡꯃꯗ 100 ꯂꯥꯛꯄ ꯌꯥꯎꯏ ꯃꯦꯗꯤꯁꯤꯟꯗ 300 ꯂꯥꯛꯄ ꯌꯥꯎꯏ ꯑꯃꯨꯛꯇ ꯗꯥꯛꯇꯔ 5-6 ꯌꯦꯡꯅꯕꯐꯥꯎꯗ ꯑꯗꯨꯗꯤ ꯃꯇꯝꯗꯨꯗꯤ ꯂꯧꯔꯅꯤ ꯑꯗꯨꯅ ꯑꯁꯦꯡꯕꯗꯤ ꯇꯤꯀꯦꯠ ꯀꯛꯄꯒꯤ ꯃꯇꯝꯁꯤ ꯋꯥꯗꯅꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯚꯥ ꯀꯥꯎꯟꯇꯔ ꯍꯥꯏꯅ ꯁ꯭ꯀꯦꯟ ꯑꯦꯟ ꯁꯤꯌꯔ ꯍꯥꯏꯅ ꯃꯥꯒꯤ ꯑꯩꯒꯤ ꯁꯛꯁꯤ ꯌꯦꯡꯉꯒ ꯇꯤꯀꯦꯠ ꯃꯊꯟꯇ ꯊꯣꯛꯆꯔꯛꯄ ꯁꯤꯁꯇꯦꯝꯒꯁꯨ ꯔꯤꯝꯁꯇ ꯃꯌꯥꯝ ꯂꯩ ꯀꯅꯥꯝꯇ ꯐꯣꯂꯣ ꯇꯧꯕꯤꯗꯦ ꯃꯗꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁ꯭ꯀꯦꯟ ꯑꯦꯟ ꯁꯤꯌꯔꯁꯤ ꯑꯩ ꯁꯛꯁꯦ ꯎꯕꯗ ꯑꯩ ꯑꯙꯥꯔꯒ ꯂꯤꯡ ꯇꯧꯔꯒ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯕꯥꯏꯑꯣꯗ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯌꯨꯝ ꯀꯩꯀꯥ ꯂꯣꯏꯅ ꯃꯊꯟꯇ ꯇꯤꯀꯦꯠꯇ ꯊꯣꯛꯆꯔꯛꯑꯅꯦꯕ ꯑꯗꯨꯒꯨꯝꯕ ꯁꯤꯟꯅꯕꯤꯕ ꯑꯗꯒꯤ ꯑꯣꯟꯂꯥꯏꯟ ꯔꯤꯖꯔቬꯁꯟ ꯁꯤꯁꯇꯦꯝ ꯂꯩ ꯑꯗꯨ ꯁꯤꯟꯅꯕꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯧꯔꯒꯗꯤ ꯈꯔꯗꯤ ꯐꯅꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩꯈꯣই ꯕꯦꯡꯒꯂꯣꯔꯗ ꯆꯠꯂꯒ ꯉꯁꯤ ꯇꯤꯀꯦꯠ ꯀꯛꯀꯦꯗ ꯐꯪꯗꯦ ꯅꯨꯃꯤꯠ 9 ꯂꯩꯔ ꯂꯥꯛꯑꯣ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯅꯣꯡꯃꯗꯤ ꯌꯦꯡꯕ ꯌꯥꯗꯦ ꯃꯗꯨꯒꯤ ꯄ꯭ꯔꯦꯁꯔꯁꯦ ꯑꯩꯈꯣꯏꯗ ꯂꯩ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯃꯈꯛꯇꯒ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯣꯏꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯃꯥꯁꯨ ꯅꯣꯡꯃꯗ ꯑꯅꯥꯕ 30ꯗꯒꯤꯅ ꯌꯦꯡꯕ ꯉꯝꯗꯦ 40ꯗꯒꯤꯅ ꯌꯦꯡꯕ ꯉꯝꯗꯦ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯤꯅ ꯂꯩ ꯑꯗꯨ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯑꯋꯥꯕ ꯒꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅ ꯑꯁꯨꯛ ꯌꯥꯝ ꯆꯤꯟꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯋꯥꯕꯁꯤ ꯃꯌꯥꯝꯁꯤꯁꯨ ꯈꯔꯗꯤ ꯈꯪꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯉꯝꯕꯗ ꯍꯣꯠꯅꯖꯩ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯣꯁꯁꯤ ꯑꯅꯥꯕꯒ ꯑꯩꯈꯣꯏ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯄꯨꯂꯞꯇ ꯂꯨꯄꯥ 5,00,000 ꯆꯪꯉꯦ ꯍꯥꯏ 5,00,000ꯁꯤꯗ ꯃꯈꯣꯏꯒꯤ ꯍꯦꯜꯊ ꯀꯥꯔꯠꯀꯤ ꯄꯦꯀꯦꯖꯇ ꯂꯨꯄꯥ 2,00,000 ꯌꯥꯎꯔꯛꯄ ꯑꯃ ꯌꯥꯎꯏ 2,50,000 ꯌꯥꯎꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯔꯤꯕ 2,50,000 ꯁꯤꯗꯤ ꯃꯈꯣꯏꯒꯤ ꯔꯤꯖꯦꯛꯁꯟ ꯇꯧꯗꯅꯕ ꯍꯤꯗꯥꯛ ꯑꯇꯥꯡꯕ ꯑꯃ ꯀꯥꯞꯄꯤ ꯍꯤꯗꯥꯛꯁꯤ ꯑꯗꯨꯝ 2,00,000 ꯑꯗꯨꯗ ꯆꯠꯀꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯀꯦꯠꯇꯒꯤ ꯑꯩꯅ ꯇꯥꯕꯗ 3 ꯂꯥꯈꯀꯨꯝꯕ ꯄꯨꯊꯣꯛꯏ ꯍꯥꯏꯅ ꯇꯥꯏ ꯁꯤꯁꯦ ꯑꯗꯨꯝ ꯖꯦꯅꯔꯦꯜ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯒ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯂꯥꯛꯀꯗ꯭ꯔꯥ ꯑꯦꯅꯤ ꯄꯦꯁꯦꯟ ꯂꯥꯛꯄ ꯄꯦꯁꯦꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯃꯥꯒꯤ ꯂꯨꯄꯥ 15,000 ꯄꯤꯕ ꯚꯥꯏꯔꯁꯁꯤ ꯃꯥꯒꯤ ꯋꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ 50 ꯑꯣꯏꯔꯒꯗꯤ 5 ꯀꯥꯞꯀꯅꯤ 100 ꯑꯣꯏꯔꯒꯗꯤ 9 ꯀꯥꯞꯀꯅꯤ ꯂꯨꯄꯥ 50,000 ꯖꯝ ꯇꯧꯔꯛꯀꯅꯤ ꯑꯗꯒꯤ ꯃꯉꯣꯟꯗ ꯁꯦ ꯈꯤꯇꯪ ꯕꯦꯔꯥ ꯂꯩꯔꯦ ꯍꯤꯗꯥꯛ ꯑꯇꯥꯡꯕ ꯀꯥꯞꯄ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯔꯒꯗꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯗꯤ ꯈꯔꯗꯤ ꯚꯦꯔꯥꯏꯁꯟ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯆꯪꯁꯤꯟꯕꯤꯁꯦ ꯀꯤꯗꯅꯤ ꯈꯛꯇꯪ ꯑꯇꯣꯞꯄ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯒꯤꯗꯤ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯦꯞ ꯀꯔꯤ ꯀꯔꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ ꯅꯝꯕꯔ 1 ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯤ ꯑꯥꯏ ꯂꯩ ꯑꯗꯨꯗꯒꯤ ꯀꯤꯗꯅꯤ ꯂꯤꯚꯔ ꯂꯪ ꯍꯥꯔꯠ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯄꯔꯃꯤꯁꯟ ꯄꯤꯕꯁꯤ ꯍꯧꯖꯤꯛ ꯀꯤꯗꯅꯤ ꯈꯛꯇꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯒ ꯂꯥꯛꯄꯗ ꯂꯥꯏꯕꯛ ꯊꯤꯗꯅ ꯀꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯈꯪꯉꯦ ꯑꯩ ꯕ꯭ꯔꯦꯟꯁꯤ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯑꯔꯣꯏ ꯃꯤꯍꯨꯟꯗꯤ ꯆꯣꯡꯉꯤꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯑꯣꯔꯒꯥꯟ ꯗꯣꯅꯦꯠ ꯇꯧꯔꯝꯕ ꯌꯥꯏ ꯃꯗꯨ ꯂꯧꯊꯣꯛꯄꯒꯤ ꯄꯔꯃꯤꯁꯟꯗꯤ ꯐꯪꯉꯦ ꯂꯧꯊꯣꯛꯄ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯗꯣꯅꯦꯠ ꯇꯧꯕꯒꯤ ꯆꯥꯟꯁ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯆꯪꯁꯤꯟꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯞꯅ ꯇꯞꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡꯗꯁꯨ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯇꯣꯞꯄ ꯑꯃꯅ ꯈꯔ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯣꯄꯟ ꯍꯥꯔꯠ ꯁꯔꯖꯔꯤ ꯐꯖꯅ ꯍꯧꯔꯦ ꯑꯗꯨꯝꯇꯒ ꯍꯥꯏꯖꯅꯤꯡꯉꯤ